Furup pumnamakna mayokminarabadi numit humnigi manungda Kuki terroristsing lamdamsidagi Tanthokhiba Ngamgani-Lmg like-minded group LMG Manipurna hौजिक Manipurgi ngamkhai saktam amadi sugnu miyamgi mamal yamlaba punsi kayabu kannabagidamak ahing nungthil tumba saba khangdana khulngakliba arambai tengol yauna mitay athobu singi tongan ba kem taraga mangarom amadi sugunuda mathau tawriba sugnu police station gi police personnel sing MR Police Commando amadi BDF personnel singda ngasi lupa lising yankhai romgi nongmada changdaba yadraba asa thaksing tengbangduna makhoigi awabada sarug yakre haina LMG gi serol amana hairi serol asina hai group asigi advisor wangkemcha samjaina lusingduna satkhiba ngasigi tengbang khongset aduda group asigi advisory board member KK Wahengbam president L Kujeso Sharma secretary Ojit Chorokhaiba publicity secretary Rakesh Naurem sarug yakhi loinana khongset adada Thobal district ki maikaidagi member singsu sarug yakhi ngasigi khongset loising aduna sugunu kendra gi manung chana laiba wapokpi sugnu kaithel amadi sugnu gi tongan ba khulngak liba singda tengbang polam sing khutsin nabang loinana makhoibu asoy angam yahan bigano haina minute ani leptuna thoni thoramsu pangthokhi khongset adada sarug yakhiba group asigi secretary Ojit Chorokhaibamna haikibada tha tara henjelaglaba lana se asi hayeng hekta loishinbagi mame udri lana sigi warosen purakpada tha kaya changkhigani haiba ngamdri laigaknasu miyamgi awaba punamak kokhanba ngambagi oithokpa leitre maramaduna mitei aikhoi maset awaba tarakpa matamda sangsinduna angamba mateng pangsin minasi group asigi publicity secretary Rakesh Naurem na hai mitei haiba phurup ase muthatnaba amade Manipurgi apunbagi saktam togaibagi wakhalonda atamnana Kuki militant singna hौजिक जथरगलिबा लान से मिटै खक्तना मायोकनफम थोकते मणिपुरदा खुंदामिनरिबा कुकी नतबा अतै फुरुप खुदिमंगना अमतोइना थेंगनामिनबा संगे मणिपुरगी ngamkhai amade apunbagi saktam ngakpa haibasida खुंदामिनरिबा फुरुप पुनमक्सु यावरिबनि था तरा सुजलगलबा लान सिदा अतै फुरुप सिंगना मिटै सिंगदा तौरिबा सपोर्ट की मौंग असे मिटै सिंगना पेनिंगाय ओइदे मिटै इसिलनाव सिंगना तुम्बा चाबा खंगदना मायोकनरिबा सिगुमना फुरुप पुनमंगना किसिंग mayok minarabadi numit humnigi manungda Kuki terroristsing lamdamsidagi Tanthokhiba Ngamgani Manipurgi apunbagi saktam kaibada khundaminariba phurup namak kaigadawribani haibase aikhoi punna khangminase haiki